Koutruk Chingthak Kuki Militant Singna Landanaba Sem Saduna Leire Khunjasing Imphal West District Amade Kampopi District Anigi Lonaba Koutruk Chingthak Asi Kuki Khulai Paiba Singi Yamna Sawa Zone Amaga Pankak Oire Mafam Asida Kuki Militant Singna Makal Maka Kayagi Locan Met Rocket Launcher Amadi Sniper Nomai Paidan Asoba Lambung Chengolak Patinare Hiram Asigi Matangda Mafam Adugi Khunjasingna Phongdorokpagi matung ina mafam asida chawrakna kuki militant yankaidagi tadana khurai paiduna langi sem sawa maik sengna ure koktukki chingthak asida CRPF amadi 22 suba Assam Rifles ki apun mutim amana area domination tawduna lairiba mafam amani haiduna mamangna phongdorokkiba laikhrabani adubu hairiba mafam asida matau karamna kuki khulai paiba singna ifong fongna lairibano haibasi mafam adugi khunjasingna hanglakli Oirakliba Fibum Asida Matau Karamna Koktukta Lairiba Tension Asi Matau Karamna Kanton Taugadori Habasi Asawa Wahang Ama Oiri.